अहानबदा यामना मरुओइबा अपडेट खरा थमजगे लांजेनरगा लैब nganu kondagi mioi amagi yumda bom pokhaikraba matungda miyamna irang haurakre MLA Paolinlal Haokip ki gari amadagi drug amasung nongmai sis tauki hairaduna case adu NCB New Delhi da investigation sa thanbiu haina chief secretary amasung DGP da wakatkre MLA Paolinlal Haokip chenabana maram oiraduna police na case asi handle toba ngamdre maram asna narcotics control bureau NCB Delhi da SIT ama semduna thigat hanbiu haijakre Kumja 2022 की February amasung March ta tangkak ani thokna pangthokhiba taraga nithoi suba Manipuri Legislative Assembly gi mikhalda scheduled tribe ki reserve seat oiriba Saiton Assembly constituency dagi BJP gi ticket mai paklakhiba party asigi MLA Paolinlal Haokip ki gari singi manungda amadagi yamlaba drug amasung khusu khulai sing sistau ki haibu wafam phongdokladuna thodok asida MLA asi chenabana police na handle tobo ngamdre maram asna case asigi investigation ningthijana sa thanabagi damakta case asi narcotics control bureau NCB Delhi da kusin nabiyu haina chief secretary amasung director general of police DGP da wakat kre hairi pausi asina phangba pau gi official document da yumpham oiba pau gi matung inna wakat asi mapal kangjei pung maningi pauna kaithel da head office oiriba kanglai pak kanba lup KKL Manipur gi secretary general luangsa yu ngamkhai ngakpanu khuyek piduna December 2025 da chief secretary Dr Punit Kumar Goel amasung DGP Rajiv Singha da officer oina pisin kibani hairi lamai ani panba wakat cherol asigi number na SG 2025/00225 ni hairi aiba wakat cherol asi numit adumakta da chief secretary office na RR number 1468 amasung PSQ Manipur da leiba DGP gi office na official oiba sil singnam da receive tawki hairi Serol asina chief secretary amasung DGP da wakaliba yankhaiga mapan suba Saikot ST Assembly constituency gi MLA Paolinlal Haokip ki hairiba belonging to Paolinlal Haokip ki gari amadagi 37A aran badrak amasung khusu khulai sing sistawre haiba wafam phongdokli thodok asigi matang de NCB na SST ama constitute to hanbiu na tragna case asi narcotics control bureau NCP Delhi da khusin na biu handing over to biu haibasini loina na thodok asi December 2025 te thokpani haina wakat cherol asina mayek singna phongdok paga loina na kuntraga tare suba sam rifles 50 ga 9 suba Saikot Assembly constituency singi MLA oiriba Paolinlal Haokip ni haiba gari amadagi yamlaba drug sing amasung khusu khulai sing hat manaktagi sistau ki hairi drug amasung khusu khulai sing asi mahaki gari dagi recover tawraba matungda 37 suba AR na fellow up action oina mahakpu phana pa mahaki mayumda thunglakhi adubu mahakna MLA oibagi power sizinaduna amasung mahaki position bu lana sizinaduna khunja sing na inchin badai khut thingjilakpa na maram oiraduna mahakpu phabu ngamkhite haiba wakhal su phongdokli asigum illegal oiba thong sing asigi manung channa khunja sing AR gi gari gi windshield thugai rakhi haiba wafam supali cherol asina chief secretary amasung DGP gi wafam sing asi phongdok patana tana Paolinlal Haokip na drug amasung khusu khulai gi business tawre haina maral siri mahakna mission of Manipuri haibadi war against drugs ki mayokta laiba amasung masigi tamakta thabuk sa thabana May 2023 dagi laibak thiraba communal class asi thorak pani haina supali loinana MLA Paolinlal Haokip chenabadagi due to the involvement local police na su case asi handle to bangamdre maram asina case asi dagi smooth investigation ki tamakta case asi narcotics control bureau NCB Delhi da khusin nabana appropriate oiba thabuk oigani haina su phongdorkli maram sing asina case asigi agency na maram oiraduna chief secretary amasung DGP na athupa matamda case asigi investigation sa thabangam nabagi damakta khudakta action lawkhat piu haibu wafam su phongdorkli adum oinamak wakat cherol asi KKL Manipur na December 2025 da chief secretary amasung DGP da pisin krabasung asi January 2026 phawba da office ani sigi maikai dagi wakat cherol asigi matung ina lawkhat pham thokpa thabuk sing lawkhat le haibagi official intimation amata tawrakpa leitri hairi panbe abadi thodok asi thorakpaga panthadana social media ki tongan ba platform sing da su AR na mahak phana bagi damakta mahaki mayum da sangsilubada mafam adugi khunja sing na thingba pirak khunja sing amasung security force ki maikai degi
खोल कन्ना ngang saknabana singba video footage sing phawo viral oirakibani amaromda BJP gi MLA Paolinlal Haokip na Manipuri Legislative Assembly gi speaker khakta natana Manipuri lenga ki minister phawo oiramlaba TN Haokip na Saikot Assembly constituency da akanba lamba ta unakibani adubu Paolinlal Haokip na mahaki khwaidi gi naknaba lamba da gi vote listing ani hena phangduna mai paklakibani aduga TN Haokip na mikal aduda ahum suba position ta haukibani Paolinlal Haokip kumja lising champan mautraga manga da Jawaharlal Nehru University MA Politics taukibaga loinana mahaki subject specialization na international studies ni mahakna kumja lising champan mautraga mapanda MPhil gi course loisin kebani aduga kumja 2022 amasung 2003 gi marakta mahak peace and conflict studies ta research officer oina thabuk toromlaba matung Lok Sabha secretariat ta thabuk changduna kumja 2022 phawbada tongan ba famsing purakibani mahakna Manipur da kumja 2022 da halaklaba matung da Kuki MP Manipur gi wangang ro oina thabuk torakhi matam adu da Kuki zo phurup na constitution gi 6th schedule gi makha da Kuki zo area sing gi da makta territorial council semna bagi demand toba horakrabani adubu May 2023 dagi khanghaudana Manipur da kanglu masin gi lan thorak padagi panthatana August 2023 da Kuki zo phurup ki MLA Tarana Kuki jo singda taba singi district singi damakta tonganba chief secretary amasung DGP gi posting lehen biu haiduna Prime Minister Narendra Modi da punna khuyek piduna pisin kiba memorandum sum hakna yaukibani aduga memorandum aduta lan asina maram oiraduna victim oihelle hairiba Kuki jo phurup ki miam relief ki damakta Prime Minister dagi relief fund dagi lupa crore samga gi senpam sanction tawbina basu haijakibani aduga makha tarakpa update asina UG mari fare nongmai fangle police control room na ngasi numitang thorak pacherol amada ngasi security force na kairim bikhok mayai lekai dege Mahesh sarang them sahi taraga mapun koba RPF VLA gi kadar ama mayum dege fare hairi aduga lal hulup asigi liwa lambi kha maibam lekai dege lesram kulari Elias Ronen sahi kuntra gama koba kader ama sungasi masagi mayum da mobile phone ani kona na security force na fare hairi aduga ngarang su security force na hairok part 2 chingol degi laisram jiban chahi nifuga manga kobolar holup asi kedor ama mobile handset amaga kona na fare haidi loidena ngasi security force na kongbo khunau area degi KCP taibang nganbagi nambol laiton jamma kha laikai degi tensubam bangkim Elias sakthokpam Elias mangang punsiba sahi kunga manga koba kedor ama maru mari yawba 9mm gi pistol ama amasung mobile phone amaga kona na fare haidi Meeoi ama siraga leiramle ngarang nungthil pung ahum rom tarakpada NS 102 Imphal More lambi paringi khongjom sangai khongi khajing uku haina khangnaba Kalbert amagi manakta nupa ama siraga leiramba thengnare Meeoi asigi yethangba makutai yetum makhul gumba kaya leiramba na mahak drug overdose na siba oiragadra signari adum oinamak mahaki maming matha khangba ngamkidre Sangoi mai sakpade naw sahum yaukre lupa lak tare longgi potlam sing ut on kre tha sigi ani amasung ngarang gilona ba hingi nongjai matong pung amaga makhairom tarakpada Thawbal district Wangjing Teksam laikai da leiba Teksam Raghu sai kuntra ga manga apokpati Lairen masagi mamang sangoi ama electric short circuit tagi haurakpa maina sakpada sangoi da thampi yanaw sahum yawno lupa lak taruk tare longgi post sai sing ut on kre hairi Sahi 2026 asida laibak tarada lan hekta thoklakpa yai Sahi 2026 asida malemgi laibak tarada matam amada hekta lan thoklakpa yabagi akiba sauna lai haina Blue Cells ta laiba International Crisis Group amadi New York ta laiba Council on Foreign Relations ki maikai dagi fondorkli Blue Cells ta laiba International Crisis Group amadi New York ta laiba Council of Foreign Relations na fondorkli ba report asigi matung ina matam amada hekta lan thoklakpa yai Hairiba malemgi leibak taragi manung da leibak amadagi lan thoklakpa hokre lemhauriba leibak mapan asigi manung da lan ama hek thoklakpa matamda malemda asoba lanjau amagi saklon soidana laurakani lan asi leibak amaga gi soklakpa lan oiroroi ahum suba world war gi saklon ama soidana laurakani haina su phongdorakli report asigi matung ina haukiba sahi 2025 ta soklakiba lan singda yamna mayak sengna takre madudi haujik soknariba lan asi thainagi ariba mongda soknaba lan sing aduna te haujik soknariba lan asi drone gi attack cyber attack amadi electronic warfare do impham oiraga soklaba lan ngaktani lan asina migi masing ka hera sihandrabasu leibak amabu kham thengna leikha tana sokhan bahaibadu oire lan asi mayok narpa leibak amaga amuk haugatnaba honaba da sahi kaya amuk sanglagani hairi sahi asigi manungda leibak mapan gi marakta lan soknarakpa yai haina panari leibak sing adudi Israel Iran Lebanon Israel Palestine Israel Turkey Africa Sudan China Taiwan Ethiopia
Eritrea amasung Mali amasung Burkina Faso hairiba lebaksing asigi marakta matam amada hektada lan soklakpa yai akiba jauna lairi loinana Ukraine amadi Russia gi soknariba lan asisu adumak 2026 power soknaba yana lairi mastanatana Asia countries ki marakta su lan thoklakpa yai hairi Mediterranean Sea da Russia gi jahas pokhai kibagi thawung adu America leibakna thokan bo oiramdre Mediterranean Sea da Russia gi jahas pokhai kibagi thawung adu America leibakna thokan ba oiramdre haina report amana phongdorakli Spanish newspaper La Warden na phongdorakiba report asigi matung ina 2024 da Mediterranean Sea da Russia gi jahas pokhai kibagi thawung adu America na sinduna thokan lamkiba oiramgani haina duna lakibani adu buta sengbati Russia gi jahas pokhai kiba adu jahas adu da yauram ba BM 4SG haina khangnaba nuclear reactor adu pokhai rakibanani hairi Russia gi jahas aduna Satlamliba BM4SG haina khangnaba nuclear reactor adu North Korea gi maikei tamna satpa jahas amani thawdok adu da jahas amadi staff taraga mari di kan bangam hoki staff ani adumak thiba khangkide jahas pokhai kibagi thawdok adu terrorist na satharakibani haina sauna maral siduna lakibani haina su report asina makatari aduga mathangi update asina Iran gi revolutionary guard na nongmai kapada khongjang loi mari sikre nongsup thangba Iran da ngarang khongjang loi sing amasung security force ke sauna muk narpadai lebak adugi revolutionary guard na nongmai kapada khongjang loi mari sikre amasung kaya na asok apan nangkre haina rights group ani na phongdora kre Islamic Republic asida miyam na nongwal sang da yadro potlam kaya gi mamal sing ising isawgum hengalakle haina yaning da bu utana khongjang sangsalakkiba amasung lebak adugi senmit lon da tamthina sokhalakpagi mayok ta lebak sin bathungna Sangsin kiba khongjang gi tari ni suban numit asida khongjang loising ga security force sing akan bamong da muk nakibani Norway da best tawba Hengo rights group na thamlakpa warot amada Iran gi revolutionary guard sing na khongjang adubu nam thanaba hotnabada khongjang loising ki mathakta nongmai round kaya su kap ki haina phongdoraki Iran gi western Islam province ki Maleksai district ta revolutionary guard sing nongmai na kaptuna hatkiba miyo sing adu Kurdish minority furup ki miyo sing nani hairi aduga mathangi update asina arambai tengol gilusing puren Korounganba khumande gele khocharake security force na miyam ngak sen bigani haibigi thajabase har na sumang kre hojik su leitre ngasi amuk Saiton da bomb kap thrakle misam sokpagi pautare aduga mathangi update asina kang leipak ya ponbo kholaudi gele khocharake central post ke kem manakta kuki khulai paiba singna maitegi yum thugai rakraba matungda makhata na bomb amasu pokhai bada misam ani amsu sokle hairi